Home Minister Amit Shahna ngamkhai sambal khari harabisu kuki taba mafamsingda kantholabra haina chingnori. Prime Minister Narendra Modi na luchingba BJP gi lengak asiga ahumlak suba tamgi Modi ahumdas miksoino semkhibagi ahanba numit chamani shurakpagi thoronga mari lenana Union Home Minister Amit Shahna Manipur ki irang loshinna bahotna bagal loinana Indo-Myanmar border da ngamkhai paring khabagi thabak kilometer kontrarom loshile Wadhoribasing Lushinaba Ayaba Pikraba Matung, Manipurgi Kuki Taba Mafamsing that Sambal Kabagi Tabak Lefan Krehaina National TV Channel News 18 da Fondo Kre. Home Ministry gi special source the Gipangba Awangba Taki Pao Magi Matung inna Home Ministry gi official singa mifam ama Pangtok Laba Matung da Kuki na Kundaba Lamsing da Sambal Kabagi Tabak Ase Kone Irang Loraba Matung Khan Bagaloinana Atopa Mafamsing da Tabak Makat Sathanaba Warep Lokibani Haina Pao Amagna Pali. Kuki Ujo organization singna Sambal Kabagi Tabak Ase free movement regime da Akaba Pibani Haina Fondo Kibale Krabani. Ngamkai Paring da Sambal Kaba Lepaki Kongtang Asing Ngamkai Paring da Lerepa Kuki Furup Sing na Tinglapatagi Lep Kibani. Kuki Singi Diman Aduda Center na Nakoina Ayaba Pitolamba Yabagi Akiba Suleribani. Adumapu Manipurgi Awang Tangba Maikeda Sambal Khaba Lushingani Haina Home Minister na BJP gi PM Narendra Modi na Luchingba Lengak Asigi Ahum Subatam gi Numit Chamani Shubada Pongdokibani. Kuki Taba Manipurgi Ngamkhaida Naronda Changlapa Narco Terroristing Thingnaba Sambal Khabagi Thabak Yingshinaba Center na Khangan Krabani. Adumakpu Kuki organization singna Sambal Khabagi Mayokta Laptuna Mafam Aduda Thabak Subalapa Miyoy Sing Sangan Kitabani. Manipurgi district manga Churchampur Chandel Tengnopal Kamjong Amasung Ukrul Asi Chaurakna kilometer Chahumga Marpudaram Nipandagi Jamri Phauba Sangna Myanmar Ngamkhagi Tainori Bani. Union Home Minister Amit Shahna Modi Lengakna Asina Ahum Suba Tam Changlak Tringegi Mamang Ani Suba Tarndagi Ngamkhai Paring Asi Chekshina Thamduna Mapandagi illegal immigrants sing Changhalaktana Bahotnari Haina Kayarak Hanna Fongdokrabani. Central Lengak Nangomkai Paring the Sambal Tina Kaduna Tamnabawa from Kaya Fongdopal Lake Krabestu, Myanmar Amadi India Ga Aniga Gimurakta FMR Jadhandanaba Firep Lokri. India gi international security amadi demographic structure da awangba leitanaba chahi asigi February gi thada central government na sambal khabagi athabak asi paikhatba hokibani. Union Home Minister Amit Shah gi social media account da thadurakpa post amagi matung innadi Indo-Myanmar border gi kilometer lising amaga chatruk nifu humdoi Lising Amaga Chatruk Nifu Humdoi Sangba Ngamkai Asida Lengak Asina Sambal Khana Bawarip Lowry. Ngamkai Parang Asida Ning Tina Ying Simba Ngambaga Loinana Petrol Track Amasung Tamduna Ngak Selagani. Ngamkai Sambalgi Asigi Apunba Asangba Ase kilometer Tara Romgi Sambal Khaba Loikre. Masigi Matakta Sambal Asida Pilot Project Oina Hybrid Surveillance System HMM HSS Asi Habnaba Tabak Zatari Haina Fongdokiba Lake Kerbani. Jiribam District ki Mambungda Ngurangsu Amuk Hana Kutokre. Kuki terrorist singna Jiribam District ki Tongan Tongan Mafam Singda Ejecta Jatarakiba Adugi Makatarakpa Oina Ngahan Numidang Jiribam gi Mungung Kulda Maitegi Yum Anida Namai Kapsinduna Landa Kraba Matungarang Amuk Hana Kutokre. Praise na pangba paugi matung ina ngarang numit yungba adwaida apaba makagi kulay paiba kuki terrorising aduna Jiribam District ki Mambungi Singjangda Leba Maitegi Kulsingda Akanumong Kapsilakre. Matungda Kulngak Pasingnasu could handuna nakal anigi marakta no make up naki. Adubu asok apangi pau delay kide. No make up na re habagi pau from whether game from Aduda Henba Central Force Amadi State Forcing Changsinduna Tiva Humbagi Tabak Sata Cray. Makatana House Pabagi oina Pam the Batosing Tokpagi pau delay tree. Manipurda Myanmar Romdagi Kuki Militant Chamapan Rom Changsing Cray Haiba Order Gimatanga Achum Aran Miam the Kangan Gadabani High Cray. Drone bombing, projectile amadi missile karamna season nagani amadi jungle warfare gi matangda ningtina train toraba kuki militant chamapan rom Myanmar gi Manipur rom da changsing kre haiba government ki order ama social media da viral chatlaktuna Manipur miyam da amukka hena aki tuzungba pokhaliba order asigi horakfam oiriba Manipur gi CM office CM gi secretary and Joffrey amadi Manipur lenga ki DGP gi office ta gi order adu chumani aranbani haibigi matangda
ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯅ MPCꯒꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯗꯦꯕꯗꯠꯇ ꯈꯨꯃꯟꯇꯦꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ VT ꯔꯣꯗꯇ ꯂꯩꯕ ꯀꯪꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯊꯥꯖꯕ ꯁꯣꯔꯁ ꯑꯃ ꯐꯪꯕꯗꯒꯤ CMꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯟ ꯖꯣꯐ꯭ꯔꯤꯅ CMꯒꯤ ꯑꯦꯗꯚꯥꯏꯁ ꯃꯈꯥꯗ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔ ꯑꯁꯤ ꯊꯣꯛꯈꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯑꯣꯔꯗꯔ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯔꯛꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯂꯩꯔꯤꯕ ꯆꯃꯝꯅꯕ ꯑꯁꯤ ꯀꯣꯛꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯣꯗꯤ ꯂꯩꯉꯥꯛꯀꯤ ꯑꯍꯨꯝꯁꯨꯕ ꯇꯔꯝꯒꯤ ꯅꯨꯃꯤꯠ 150ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒ꯭ꯔꯨꯞꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯝꯕ ꯂꯨꯞꯀ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯟꯗꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯅ ꯉꯁꯤ ꯐꯥꯎꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯅ ꯑꯀꯛꯅꯕ ꯂꯨꯞ ꯈꯔ ꯈꯛꯇꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯌꯥꯕ ꯕꯣꯗꯤ ꯑꯃ ꯂꯩꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯗꯥꯏꯂꯣꯒ ꯆꯠꯊꯔꯦ ꯍꯥꯏꯕꯁꯤ ꯊꯥꯖꯗꯦ꯫ ꯗꯥꯏꯂꯣꯒ ꯆꯠꯊꯕꯒꯤ ꯃꯃꯤ ꯇꯥꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯥꯏꯅꯣꯔꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟꯗ ST ꯆꯜꯍꯟꯅꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯃꯩꯇꯩꯕꯨ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ST ꯂꯤꯁꯇ ꯆꯜꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟ ꯅꯦꯁꯅꯦꯜ ꯀꯝꯃꯤꯁꯟ ꯐꯣꯔ ꯃꯥꯏꯅꯣꯔꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟ ꯏꯛꯕꯥꯜ ꯁꯤꯡꯍ ꯂꯥꯜꯄꯨꯔꯥꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ST ꯂꯤꯁꯇ ꯆꯜꯍꯟꯅꯕ ꯈꯣꯡꯊꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 10ꯗꯒꯤ ꯊꯥ ꯑꯃ ꯆꯨꯞꯅ ꯅꯦꯁꯟ ꯋꯥꯏꯗ ꯑꯣꯏꯅ ꯆꯠꯊꯒꯗꯕ ꯀꯦꯝꯄꯦꯟꯒꯤ ꯃꯅꯨꯡ ꯆꯟꯅ ST ꯂꯤꯁꯇ ꯆꯜꯍꯟꯕꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯒꯗꯧꯔꯤꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯁꯦꯟꯇꯔꯗ ꯏꯊꯅꯣꯒ꯭ꯔꯥꯐꯤꯛ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯏꯀꯣꯅꯣꯃꯤꯛ ꯔꯤꯄꯣꯔꯠꯁꯤꯡꯒ ꯂꯣꯏꯅꯅ ꯔꯤꯀꯃꯦꯟꯗꯦꯁꯟ ꯊꯥꯍꯟꯅꯕ ꯇꯛꯁꯟꯈꯤꯕꯅꯤ꯫ ꯃꯩꯇꯩ ꯑꯁꯤ ꯀꯅꯥꯅꯣ, ꯃꯅꯤꯄꯨꯔꯗ ꯃꯩꯇꯩꯁꯤꯡꯒ ꯀꯅꯥꯒ ꯂꯩꯃꯤꯟꯅꯔꯛꯈꯤ ꯑꯃꯗꯤ ꯀꯔꯤꯒꯤꯗꯃꯛ ꯐꯨꯔꯨꯞ ꯑꯁꯤ ST ꯂꯤꯁꯇꯒꯤ ꯆꯤꯡꯊꯍꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯁꯤꯡ ꯆꯦꯔꯣꯜ ꯑꯗꯨꯗ ꯄꯜꯂꯤ꯫ ꯀꯦꯝꯄꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯁꯤꯡ, MPꯁꯤꯡ, ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ, ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯔꯁꯤꯡ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯃꯔꯤ ꯂꯩꯅꯕ ꯂꯨꯆꯤꯡꯕꯁꯤꯡꯒ ꯎꯅꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯛꯁꯤꯟꯒꯗꯕꯅꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯨꯇꯨꯝ ꯆꯔꯨꯔꯃꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯛꯂꯕ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯑꯃ꯭ꯔꯤꯠ ꯁꯤꯡ ꯄꯋꯟ ꯌꯥꯎꯅ ꯂꯨꯞꯀꯤ ꯊꯧꯃꯤ ꯀꯌꯥꯅ ꯉꯔꯥꯡ ꯅꯦꯁꯅꯦꯜ ꯀꯝꯃꯤꯁꯟ ꯐꯣꯔ ꯃꯥꯏꯅꯣꯔꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟ ꯏꯛꯕꯥꯜꯗ ꯆꯦꯔꯣꯜ ꯑꯗꯨ ꯄꯤꯁꯤꯟꯈꯤꯕꯅꯤ꯫ ꯆꯦꯔꯣꯜ ꯑꯗꯨ ꯄꯥꯔꯕ ꯃꯇꯨꯡ ꯆꯦꯌꯔꯄꯔꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯝ ꯆꯥꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯥꯖꯕꯁꯨ ꯄꯤꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ CM ꯆꯩꯔꯨꯕꯁꯤꯡ ꯐꯥꯕ ꯍꯧꯔꯦ꯫ ꯐꯦꯁꯕꯨꯛ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ, ꯏꯃꯨꯡ ꯃꯅꯨꯡ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯀꯌꯥ ꯁꯤꯖꯤꯟꯅꯔꯒ ꯆꯩꯕ ꯑꯃꯗꯤ ꯉꯥꯡꯕꯅꯆꯤꯡꯕꯁꯤꯡꯒꯤ ꯃꯊꯛꯇ ꯄꯨꯂꯤꯁꯅ ꯗ꯭ꯔꯥꯏꯚ ꯆꯠꯊꯕ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 10 ꯍꯦꯟꯅ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯅ ꯊꯥ ꯑꯃ ꯆꯨꯞꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥꯗ ꯆꯩꯕ ꯑꯃꯗꯤ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯄ ꯃꯤꯑꯣꯏꯁꯤꯡ ꯐꯥꯒꯠꯅꯕ ꯗ꯭ꯔꯥꯏꯚ ꯆꯠꯊꯕ ꯍꯧꯔꯦ꯫ ꯊꯥ ꯑꯃ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯗ꯭ꯔꯥꯏꯚ ꯑꯁꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ CMꯕꯨ ꯆꯩꯕ ꯑꯃꯗꯤ ꯉꯥꯡ ꯁꯛꯄꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 10 ꯍꯦꯟꯅ ꯄꯨꯂꯤꯁꯅ ꯐꯥꯒꯠꯇꯨꯅ ꯖꯦꯜꯗ ꯊꯝꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯈꯔ ꯑꯃꯅ ꯐꯥꯒꯠꯅꯕ ꯀꯣꯏꯊꯤ ꯊꯤꯔꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯡꯕꯨꯡꯗ ꯉꯔꯥꯡꯁꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 900 ꯔꯣꯝ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯣꯔꯗꯔꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝ ꯑꯔꯥꯟ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ CM ꯆꯩꯔꯨꯕꯁꯤꯡ ꯐꯥꯕ ꯍꯧꯔꯦ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯔꯤ ꯍꯥꯏꯔꯕꯁꯨ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡ ꯀꯥꯟꯊꯣꯛꯂꯕ꯭ꯔꯥ? ꯃꯥꯏꯅꯣꯔꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟꯗ ST ꯆꯜꯍꯟꯅꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯌꯨꯛꯀꯤ ꯄꯥꯎ ꯂꯣꯏꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫